ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯌꯥꯝꯅ ꯀꯤꯔꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯆꯦ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯏꯆꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯤꯔꯛꯄꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯍꯥꯞꯆꯕꯅꯤ꯫ ꯏꯆꯦ ꯑꯁꯤꯅ ꯂꯩꯀꯥꯏꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛꯇ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ꯫ ꯏꯆꯦ ꯑꯁꯤꯒꯤ ꯃꯍꯨꯠ ꯃꯔꯤ ꯁꯤꯜꯂꯒ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯠꯇ, ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯛꯅꯕ ꯐ꯭ꯔꯦꯟ ꯀꯌꯥꯗ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕꯗ ꯁꯄꯣꯔꯠ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ 2019ꯒꯤ ꯖꯨꯂꯥꯏꯒꯤ ꯊꯌꯥꯏꯋꯥꯏꯗꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩ ꯀꯥꯎꯖꯔꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯀꯤꯈꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯀꯀꯥ ꯑꯃ ꯁꯤꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯔꯥꯙ ꯂꯣꯏꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯎꯃꯪ ꯂꯥꯏ ꯑꯁꯤꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯀꯀꯥ ꯑꯁꯤꯒꯤ ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯂꯤꯂꯥ ꯑꯗꯨ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯏꯅꯦꯍꯣꯏ, ꯏꯗꯣꯝꯆꯥꯍꯣꯏꯁꯨ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯧꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯄꯤꯛꯂꯤ, ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯎꯔꯦ꯫ ꯃꯍꯥꯛꯁꯨ ꯂꯤꯂꯥ ꯌꯦꯡꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯤꯂꯥ ꯌꯦꯡꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯄꯨꯂꯞ ꯂꯤꯂꯥ ꯌꯦꯡꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇꯒꯤꯅ ꯂꯥꯏꯕꯨꯡ ꯐꯥꯎꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯂꯥꯞꯅꯩ, ꯃꯤꯅꯤꯠ 6ꯃꯨꯛꯀꯤ ꯆꯥꯡ ꯈꯣꯡꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯕꯨꯡ ꯍꯦꯛ ꯌꯧꯕꯒ ꯂꯤꯂꯥ ꯑꯗꯨꯁꯨ ꯍꯧꯔꯝꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯤꯂꯥ ꯑꯗꯨ ꯍꯧꯔꯝꯃꯤ꯫ ꯂꯤꯂꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯂꯤꯂꯥ ꯌꯦꯡꯅ ꯌꯦꯡꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯇꯨꯝꯊꯔꯝꯃꯤ꯫ ꯂꯤꯂꯥ ꯑꯗꯨꯁꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯂꯣꯏꯔꯝꯗꯥꯏ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩ ꯇꯣꯏꯂꯦꯠ ꯀꯟꯅ ꯆꯪꯅꯤꯡꯂꯛꯈꯤ꯫ ꯑꯩꯅ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯏꯅꯦꯍꯣꯏ, ꯏꯗꯣꯝꯆꯥꯍꯣꯏ, ꯏꯆꯦꯍꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯤꯂꯥꯁꯨ ꯂꯣꯏꯒꯗꯧꯔꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯦ, ꯑꯩ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯕꯅ ꯏꯁꯥꯁꯦ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯂꯤꯂꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯂꯤꯂꯥꯁꯨ ꯂꯣꯏꯒꯗꯧꯔꯕꯅꯤꯅ ꯂꯤꯂꯥ ꯑꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯟꯃꯤꯟꯅꯔꯁꯤ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯅ ꯑꯁ, ꯀꯨꯏꯁꯤꯜꯂꯛꯂꯒꯗꯤ ꯑꯩ ꯐꯔꯛ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯑꯩ ꯍꯥꯜꯂꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯇꯨꯝꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨ ꯑꯩꯅ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯨꯝꯗ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯔꯣꯛꯇ ꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯂꯤꯂꯥ ꯌꯦꯡꯂꯨꯔꯒ ꯃꯌꯨꯝꯗ ꯍꯟꯅꯔꯛꯄ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯄꯗꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯀꯤꯕꯗꯤ ꯐꯥꯎꯈꯤꯗꯦ꯫ ꯑꯩꯅ ꯌꯨꯝ ꯌꯧꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯝꯕ ꯂꯤꯂꯥ ꯑꯗꯨꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝꯅ ꯊꯣꯛꯄ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯆꯥꯗ ꯇꯝꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇ ꯀꯨꯝꯂꯛꯀꯗꯕ ꯀꯅꯥꯝꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯕꯥꯃꯣꯟ ꯂꯩꯔꯛ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯩ꯫ ꯁꯣꯔꯣꯛꯇꯒꯤ ꯃꯈꯥꯔꯣꯝꯗ ꯈꯤꯇꯪ ꯁ꯭ꯇꯤꯌꯥꯔꯗ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯟꯗꯣꯞ ꯂꯩꯔꯦ꯫ ꯃꯟꯗꯣꯞ ꯑꯁꯤꯗꯒꯤ ꯁ꯭ꯇꯤꯌꯥꯔ ꯄꯔꯦꯡ ꯑꯃꯃꯨꯛ ꯀꯨꯝꯊꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯟꯗꯣꯞꯇꯒꯤ ꯀꯨꯝꯊꯔꯛꯄꯒꯤ ꯁ꯭ꯇꯤꯌꯥꯔ ꯄꯔꯦꯡ ꯑꯁꯤ ꯈꯔ ꯁꯨꯛꯏ, ꯃꯤꯅ ꯆꯠꯅꯕ ꯃꯇꯝꯗ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯅꯩ꯫ ꯑꯁꯨꯝꯅ ꯂꯤꯂꯥ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯒ ꯈꯔ ꯂꯥꯞꯅꯕ ꯑꯌꯥꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤ ꯀꯨꯝꯊꯕꯒꯤ ꯀꯨꯝꯈꯤꯒꯨꯝꯁꯦꯅ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦꯔꯥ, ꯀꯩꯗꯧꯔꯤ ꯄꯣꯠꯅꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯁꯣꯔꯣꯛꯇ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯆꯠꯂꯤꯁꯤꯗꯤ, ꯑꯁꯤꯗ ꯌꯦꯡꯈꯠꯄꯗ ꯂꯣꯏꯅ ꯎꯔꯦ ꯇꯨ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯨꯝꯁꯤꯜꯂꯣ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯈꯨꯠꯇꯁꯨ ꯇꯣꯔꯆꯂꯥꯏꯠ ꯄꯥꯏꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯔꯒ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯀꯨꯝꯃꯤꯟꯅꯕ ꯍꯧꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯂꯨꯕꯅ ꯀꯤꯕꯒꯤ ꯋꯥꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯩꯒꯤ ꯈꯨꯠꯇꯅ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯔꯝꯃꯤ, ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯒꯤ ꯈꯨꯠꯇꯅ
famnaba tulani ka pairami asum kumlakpana mantoptagi kumtharakpagi stair paringa do yokselaklammi stair sigi aroiba machan waida laisang masa amasu saraga lei ima ichana asum kumlakpada stair dogi loiramdai adai waida yokselakadorabani aduda stair dogi loiramdai machan khara chathoklaga nupa amagi saban mangba ama tungon thoklaga khongrai chalaga phamliba do ainu uraki mokong maru ichok chaw phi amasu imbagum tawi phamliba mataw dusu musin muraga chok chawna khillaga phamlaga leirami aigi chanopa ahala dusu leiramliba mong mataw duda uraklaba male khara kirapna hairakhi ima kanano sida kanano mama phamlaga leire chakhinu amta asumna khara kirapna aigi chanopa ahala duna hairakhi aduda aina asumna muhaiki era kasuki runuda napu chok thoinida asumna aina hairaga angang aduda themlammi aduga angang aduna di natte mase ipu chok thoi sungna natte ipu chok thoigi saba natte mase asumna hairaga kina ingonda hanjin natte haiduna ingonda hairakhi chok thoi hariba misa ase wakhalji choiraba migi thabakte adum soba ipam sagai gi lekai gi ipal amani hojipodi ipal asisu lekhidre aidi leiramliba mong mataw aduda ipal chawtho oiraba ningludana angang aduda napu chawthoini taptana asum haiki ichanopa ahala sisu leiramliba phibam mataw aduda ipu chawthoina te haiduna taptana yamna kina hairakhi kina adum stair amani di adum kumba hawi aina asumna haiki thoithoi leiriba se napu chawthoini nang kiganu asumna aina hairaga angang adugi mabukning chamthoknabani haiduna aigi khutna pariba tosla aduna imai jagi mangda musin munna khongrai chalaga chokthok chawna tungon thoklaga phamlaga leiriba sabana duda aina tosai thanjinduna yenglami adubu agakpa mataw amani aina kapsliba maingal aduda leiriba posaga dudi leiba uramde haibadi toslai ke mangal aduna kapsimba matamda leiriba murti dudi leiba uramde toslai ke mangal phangdraba matamda hanagi matawgom khongrai chalaga machi lengdana phamlaga adum leiriba ado hanagi matawgom adum urami tawriba mong mataw aduda ai sada haifam khangdana kibam su yauki ichanopa adu su uribani ichanopa adu su kibana masado niklabani adugadi ngahak leiraga imai chagi mangda musin muna phamduna khongrai chalaga leiramba murti ado phuklauna hogolaktuna imai chagi mangda yamna kiba sakam amada kocha chappa horakhi tawrakliba mong mataw aduda aigi chanopa ahala dudi amuktang kanna ima haina lauramaga pairamliba makhutta phamnaba tul adusu hundoklamlaga sorok tamna chengkhakhi ichanopa ahala dusu angang oibanina kaplaga ni mana chengkhakriba ado aishu kiba himankhibana ichanopa aduda ngaikhone asumna hairaga ichanopa ado sorokta chengkhakriba ado aina tanarami aina so asumna hairami ima ibungo namu amta tingaikho kikhinu ima leirisidi asumna hairamaga aishu ichanopa ahala dogi manakta aishu chenchemba leplamde ima ichana sorokta yoraba matungda lambida chatliba miyoising aduna ima ichana tawriba mong mataw aduda kaidawrbo yaurage asumna hanglakhi aduda aina makhada angawba ama lehawe aduda ichanopa sina urubodagi kira chengkhakibani aduda aina sum tanarakpani asumna aina miyam aduda khumlami toilet changning lambaga loine phakhi tawrakliba mong mataw aduda kibana sase phana kuina imai jasu kibana thak niklaga phana kuina phamlaga leirami ngahak leiragadi idom cha hoi ini hoi isi hoisu yoksilakhi idom chana kaidawragani namam chabo ngasaidagi chakhraga hojiwaida mathak asida phamlaga leirami sibo asumna idom chana hanglakhi aduda aina makhada kumthabada ngasai makhada musinmuna kanagumba ama phamlaga leirami tungon thoklaga aduda aidi ipal chawthoirabo ningludana ipal chawthoinina ichanopa asida hayure ichanopa asina natte ipu chawthoi sungna natte na hairakpadagi aina toslai kapsulaga yenglubani toslai kapsuluba matamdati leiramliba muti adusu toslai mami aduda taba uramdi adugadi toslai muthatlagadi mami adu hanagi matago chapchana leirami tawrakliba mong mataw aduda aisu kina
asum leirami adugadi ngaihak leiraga famlamiba murti adu phu hogolaga akhoi gi mangda katuk kana chapa horakhi aduda ichano pahal asina ki ba himan kidana mukhuta pairam liba famna batul adusu langthoklam laga chingam tana chingkhakriba asini aduda aisho kiraduna ichano pahal asina sorok lamda chingkhakriba ado aichu tanaduna leiram liba phibam asini aina asumne idom chada haiki aina idom chada mukasu haiki leiram liba saban doga hayoragadi mamangi laikidaba kaka aduga saban chapmani madu kaka wanida madu kaka gi sabani da madu aina somni idom cha da hairamki aina si tamlubadagi idom cha aduna kanano ne thorai masa kanano ne yengnu sulakum laga asumna hairaga akhoi mayam kumtharakhi adubu angakpa mawni akhoi mayam na kumlakpa adudadi ngasai leiramliba murti adu leiramdre aijo wakhalda kitangdi he laktoi aduna yumda changsillaga pothana ba haiduna tawba matamda aigi chanupa aduna imanagi mito ngang le haiduna aingon haidaki oda aina so ichanupa ahal adugi mamita yengluba matamda ichanupa ahal adugi mamit adusu ngang duna leirami tawrakliba mong matawasi kamain tawribano haibadi aiju khangdi aduga idom cha aduna toslai kaplaga leiramlibadu kanano karino haiduna yengba thoklami kanamta leite haiduna aikhoida muk tamlakhi aduda angang aduna kirani khangkiduna napu chak thoiramni da ngasai gido kaisu thudokpa kirunuda asumna themjinduna ichanupa ahalda hairami nongalagadi ngarang numdangi imaisagi thokdo adu lekai miyamchu loina khangnarami lekai miyam tarabanina leikhidriba kaka adugi ima haibadi aigidi ipamgi sakaigi ibok thokle ibok adu laktuna ngarang thokriba thokdoktu kamain tawbano haiduna aingonda hangba laklami aduda aishu ngarang thokriba thokdopum namak loina ibok aduda tamlami aduda ibok aduna mu hairakhi ibema nakhoi khatang sunati akhoi gi imungda so atheng amambada ahing thenglaka matamda kanagumba amana thongdagi kit namlakpa amadi akhoi yumgi yumbi asi kanagumba amana nambugum tawrakhi kiraba thokdok kaya asi akhoi gi yumda so tawribani aduna nangi mitta ngangliba amadi nangi nasanupa halda ngangliba mit asi phanabagi damakta nangna ngarang thengnarakhi haiba mafam aduda mana pamjaramba nangna kakana pamjaramba kwara haira talabla kainoma thadou adum kanda nang pharakani asumna ibok aduna hairami aduda aisu ibok aduna hairambagi matungina aisu nungthun waida aina ngarang urakhiba mafam aduda kwa ama hayama khara thadoklami adudagidi matung tarakpada aigi mitangangliba amadi ichanupa haladugi mitangangliba do phakirami haujiksu akhoi leiragasi atheng amam kumai harok chaluba matamda itomda khak halakte kanagumba miyoi kharaga loinaraga halakpa natragadi ai khoktak charami wari asi matang asda lojare isi asigi masala thokpa wari amasu leiri haiduna takpiraki wari asa nungmai biba taragadi adong-donggi mamal yamlaba like amadin subscribe amadi comment tawbiramu adong-donggi wari hapningba kaigumba isada asingba thokhiba wari gumba leibiragadi akhoi gi bithok chariba whatsapp number asida thabirakna ba ningsingjari